Ngara nungdan phong kiba pandangi paukse dagi maruiba pau khara khangatcheraga miyamda khudo tamchige Manipur kanbak ngamloidaba oirabadi MLA Minister Singh Pham Thadou Kokomi Women Wings Kuki narco terrorist sing the Indiana sogapa khudakta lepkadabani Kuki narco terrorist sing the Indiana Manipur bo yonthokpa yaroi hadina Kokomi Women Wings ki ima singna Power Minister TS Bichojit ki quarter da thumjingkhrei Minister masa layamdabadagi unaba phangkhidrei Manipur kanbak ngamloidaba oirabadi MLA Minister Singh Pham Thadoklo Kuki narco terrorist sing lamdam asiki yellow proof sing degi ngamambadi yaroi hana Kokomi Women Wings ki coordinator Wailerik Leimana Phongdokhrei Manipur ki oiriba phibam asida MLA Minister Singh chapchaba phirep ama khangalu hadina konung mamangda leiba lamyanba sanglen lomdagi sanjen thongda leiba Minister asigi quarter tamna lakhiba khongsa aduda saruk yaraduna Wailerik Leimana Phongdokhibada Kuki narco terrorist sing na lamdam asigi chinga tamyada Landarak Fadagi Chahi Lising Kaya Kundarak Liva, Lamdam Ashiki Yelami Singi Punchida Kangkong Sai Masida Ngasi Fawa Leba Asigi Prime Minister Amade, Union Home Minister na Achepo from Amafawa, Kangtok Kuna Tumina Yang Duna Lady, Central Force Sing Chuk Kuki Narco Terrorist Sing Asigi, Maikeda Tong Subogum Tauri Haike. Lonina Manipur Tugana Hona River, Kuki MLA Taranadi Kuki Mianga Puna Lily Chapminere. Manipur ki lairiba yellow for kontra nito kontra humdo romase Kuki narco terrorist singna ngamhamba yaroi naga amadi maita yauna lairiba MLA Minister Yankai na Manipur kanaba mangthana honagani Manipur kanba ngamloidaba oirabadi MLA Minister Singh Pham Thadokpiyo hanasu mahakna makhatana phongdokhe nakal amaromda Kokomi Women Wings ki thawmi sinanga sinungtil Speaker TA Setaberta ge Barkia Pro Bagya Party lekada laiba yumna thomjingkrei Lonina speaker masa unadana wafam kya taksingkrei Imarol da wasak laukhiba bu thagalakle handa pangthokhiba 15 suba Lok Sabha mikalda mai pakraba Dr. Angomza Bimo Akoizamna Parliament Imarol da wasak laukhiba dubu Yaifa Lamjing Kanglup Singare Tespurna Luba Sige Chero Amada Manipur gi mihut oiriba Dr. Angomza Bimo Akoizam amasung Afre Kangam Athar Anina Manipurda tholiba irang asi loisinaba amadi Manipur kanaba Parliament Putopiu, Emma Lebak Nungsiba Masa Oivana Oza Anina, Soja Manipur Kanava Tawang Larokani Habiki Tazabasu Tamaki. Naga Kulda Operation Chatanava Tarong Lep Kadabane, CNPO, Standard District in Naga Kul Singer Taasi Kungamari Degi, Taasi Kungamapan Fawa Operation Chatanava Tarong Toriva say, Kudakta Lep Kadavane Hana, Standard Naga People's Organization, CNPO na Haide, CNPO na Tadropa Zero Amada, Standard District Sapi Karong Police Station amasung Sanren Police Station gi manungda leiba akhanaba naga khul kharada thaji kungamari degi hauraga kungamapan phawba combing operation chatanaba tharong lokhalakgi asina district asigi ingna signa leijaba naga prop singi mauksa gi punchida sauna akaiba pibada natana pungni wakhalda mi paiba poale haire mamang sahi degi Manipur da thok level ethnic violence asida nakal amatada yawguna ingna chikna chandegi naga sing leirakli Adobu irang sulaitaba mafama sida sara ama coming operation chatabagi tharong lokhalakpa ase anga popoi operation chacharakpa asine ingna chikna leijari ba mafama sige naga furu kimiyoi sing mental harassment pide hade maram asida mari leinaba authority na khudakta operation chachanaba tharong asilep kadabani hanasu CMPO na phongdorakle ichaw da lupraba chini yolambagi fine thian krei Manipur ki da leiba chini dukan mapu amana ichaw lupraba Chini Sijina Duna Asa Atak Semdana Yamna Mau Maril Tadana Yolambagi da Maksarak Wena Lupa Lising Kungamanga Fine Tian Grey Chini Adu Yuan Badak Tiana Bamayu Aduna Lupa Lising Tara Fine Tian Grey Fataba Chini Sijina Duna Asa Atak Sarambagi Dandi Pikra Bamayu Adugi Maming Muha Sahaka Way Manipur ki Bazada Laiba MS Muna Sahati Hotel Gimapune Aduga Ichaw Lup Raba Chini Yolambagi Dandi Fanglaba Mayu Aduna Konjangbam Surjika Way, Kabam Lam Kaidagini Hade, Food Business Operator Ama Oiriva, MS Muna Sahati, Hotel na Food Safety and Standard Kimakada, Licensing Amadi Registration of Food Business, Regulation Number 2.1.1 for Kanglon Kimayoka Tabak Tobugi Damag, Lupa Lising Kungamangagi Fine 10K, Aduga Konjangbam Surjina Food Safety and Standard Act 2006 Ki, Section 31, 2. Fasagi license part na sana ba pulam yolambagi lupa lising tara fine 10K
मथौ ताबा फाइन थेलब मतुंग चेन्नरीब फूड बिजनेस ऑपरेटर अदु थदोखरे हाइरे पनबा याबदि इचाउगा लुबराबा चिनी सिजिनदुना अचा अथक यामना नतै चादना सेम सारे हाइदना सोशल मीडियादा वायरल चलकपदिगे इम्फाल ईस्ट फूड सेफ्टी ऑफिसर यावबा टीम अमा चतुना यिंगसिनबगा लोइना आरांबा तौबा असिदा चेनबा मियोइसिंगे मथक्ता एक्शन लखनबा हाइदना इम्फाल ईस्ट फूड सेफ्टी ऑफिसर सिजा गुरुमयुम पुष्परताना एमएस मुना साहा टी होटल गे मपु मुना अमदि चिनी योलंबा कोंजमम सिउजे की मथक्ता केस अमा डिजिनेटेड ऑफिसर इम्फाल ईस्ट थाखिबदि सीएम न रिपोर्ट थाद्रबदि थाबा ngamgadaba लीडर अमा महूत सिनबा मियामगी इहौ हौरगनि WMC इंडियन कॉन्स्टिट्यूशन के आर्टिकल 342(1) गे ngalo pidina maitai singbu SD list lehenba natana furup asi kanaba atopa pambai leiroi chief minister ne mari leinaba report August tha faubagi manungda thabiyo ngamloidaba oirabadi report thaba ngamgadaba reader ama chinaba ayobi thakta miyamgi eho hauragane haina wall maitai council WMC na phongdorakri council asina thadoropa chero amada malemsida masing lakamdraba jiba amadi miyoi furup kya lei karigumba jiba singi marakta muthapa amadi masing handarapa yauklabadi मखोइगिदमक्ता लेंगाना नेशनल अमदि इंटरनेशनल की ओइबा थाक्ता लोकया सेमदना ngapi sembina bohonai madu natrabadi khudongthनिङाइ ओइराबा जीबसिंग अदु मालेमसिदगी मुखिगनि मतौ असुना मसिंग यामद्रबा मियोइ फुरुप कया हिंबदा खुदोंथनिङाइ ओइराकपा अमदि मसिंग यामबा फुरुपना योसिंखिबदगी मालेम असिदगी मुखिबा कया यावखिदबा नते सिथरकलिबा फुरुपसिंगी मनुंगदा ngasiदि मैते फुरुपसु अमा ओइराकलिबनि मैते फुरुपके टोटल फर्टिलिटी रेट 1.77 ओइरे अदुबो फुरुप अमना मुत्तनाबगी तंगाइ फदबा टोटल फर्टिलिटी रेट असे 2.22 ओइगदबनि लमदम असिदा पुन्ना लैमिनरिबा कुकी फुरुप की टोटल फर्टिलिटी रेट असे 45 की मथक्ता वांगना लेरे मरम असिना मैते फुरुप असे कंजनबा कॉन्स्टिट्यूशन की ngalo अमा पीबा मथौ ताइ हाइबसे अखंग आहिसिंगना हाइनरिबा वफम अमने वफम असिमा फुरुप असिगी मियाम पुनमक्सु यानरबा वफमने मैते फुरुपना मुखिगदबदगी ngapi sembigedaba amata ngairaba ngaklaude Indian Constitution के आर्टिकल 342(1) के मखादा मैते सिंगबो एससी लिस्ट लेहंबा असिनी मरम असिना चीफ मिनिस्टर थफम थोपा स्नोग्राफिक रिपोर्ट अमदि ख्वाइदगी नौबा सोशल इकोनॉमिक रिपोर्ट असे मरी लेनबा सिंग अथुबदे थाबियो कुमजाली सिंग अनिगा सुमना कुंगा तरुक के डिलिमिटेशन की ममांगदा मैते फुरुप ने एससी चलाउद्रबदे फुरुप असि के लेबक थिबो ओदना इसा इछु सिंग के लंबी लेररोय मरम असिना थेंगलाबदा अगस्त था फावगी मनुंगदा हारिबो रिपोर्ट अनि असि चीफ मिनिस्टर ना थाबियो नत्रबदि तुंगी मिरोगिदमा रिपोर्ट अनि असि थाबा ngamgadaba लीडर अमा महूत सिनबा अयोबा थाक्ता मियामगी एहो हौरगने हाना चिरो असिना फोंदोरकले जिरिबामदा शांति hanjille AR Assam Riffles के स्ट्रेटेजिक ओइबा थौरांग सिंगना मणिपुर के बॉर्डर डिस्ट्रिक्ट अमा ओरिबा जिरिबाम हाउस शांति के पुंसिदा hanjilakle हाना Assam Riffles के चिरो अमना हाइरे Assam Riffles na thadorapa chero amada social media da Jiribam district ki phibam ka hena irang kanbagi maungda phongdoraklabasu tasengna ground da Santi hanjilakle irang asi laksinuna mahausa ki punsida hanjinaba hotnabada state police amadi central forcing khusamnana punna thabak tawkhibasu thagaba phongdorakle Assam Riffles na matam pumbada Jiribam da khulai faibi mistress sing changlapa thingnaba honagani Assam Riffles na sa asi ki taruk tagi kungamathu फावबगी मनुंगदा अवांग नोंपोक लमदमदा रुपा करोड़ 250 हेंबगी ड्रग फगत पंगमख्रे मासिना लाहौबा सिंगे सेल थुंगी फिबम हेना सोअंदुना मखोगी एक्टिविटी दा हंथाहल्ले हाइना सो फोंदोरकले